Idp'S Singi Maraibak and Harak Swice the Manipur responsible of we get about officers. Masi I know say Hajagi point. Twin Shillegati. Amana Packet Kina Kalambado, a Pavanena Lani. Mana Muk Maji study to Lerani. Sagi Sidlady Kadin ways. Study she to Leganda, but I'm Muksangane. Oitagadi, Hanagi, December, Pogi target 3 pages to Adu Kamaito Tageb. Sima. Aduga Sip Secretary Madi Tokro. Handaki Manipurgi, Iran Ishida Azay Kumar Balabun Katongongi. Yes. Union Home Secretary with a minetro. Kashmir is who the active part Logiva, Kashmir the soul Tomnova Honogibada, a total part of a mini am Sintana given Upani, Manipuri governor of Kanakato. CD politics name. Iran is politics name. Everything is politics to later Nina. Sip Secretary Gumba Masam to the Mana Kaidoma Tauja, oh, and Matambola Quinto Dushi Yodri. Now do talk to Lekano, young Salo. Siraba, hiding is Yamaru, Pierre Matamshita Sip Secretary Matosi, Yam Maruneva. It's an average the lady of Maggie section could be officers, Maggie fingertips the label, Mamma can be near. I don't know to the each and every decision in Taudu Taboxing, Moda Luna report Yogduni. Other Shikari to Wayage has a Lepocaduni under the advice of the governor, Pakalakaduni. Azuda Masagi, Loin Tokrakanda, Governor Kator gazing. Malication to it. Yes. Haju Pawagi, Lady Manipur, Iran si Tokra Matung Sita, Yamda Santi Angelo, Hanjalo, Idp'S Singi Maraibak Hapakanda, Sida Governor Kato later. See, Governor Sino Hajageva, Pazana Tado Toholadi, Yam active with the Bunupane. Ado, she Manipuri Orakanda, Kantong to Shikarino. Adoradi, Singi Manunda Karino Karlade have city. Kumbiam, Lord Udamactani, Hardy Hona Hydro Labaneva. Adoradi, Kari Hani, city. Tonganba interest some younger, Toguma level, Tabukuto city. Sonda, some Sandu Makikanakana Ujibly. Machine there. As a gumbo Mayam Sea and Canada, paint the Buggy Pin the Bungactani, Machi Heine. Minakara Parani, Drive man, should be laddie. I hired a Tokranedo. Aduga Manum Shista lady, but Pivum city. Machi Miamna, Hangwale Haita. Aduna, Machi. Yam Laibak Tibam Kane, how you would ever film say, Aduna Idp'S Singi Yamna Tamuishina, Toxin never nataba. Some the video camera among the Toga Gayum Makaramating Pang, but nataba. Yam Tamuishina, Mating Pang, Makuibu, Sagi, Hingnaba Honabasita, Kajitango or so, Angam Mating Pang, Idp'S Singi Pang by say, Yamatotarieva, Sagi, 100 ring in Marak City. Other Sigi, Aina Pangba that Amagi Matuina, Journal of Family Medicine and Primary Care, Sigi Kenusina, Magi survey report, Amada Relief Camp, the lady was sing Sigi, Sada, Humpuni Pandi. Post-traumatic stress disorder. Aduga 24% amana moderate anxiety disorder. Aduga 15% amana severe disorder. And asigama pibam sida makoise matam sangna relief game sing the chaboy chadaboy somda piba kitang pirakpa Hawaii jangwai khara du charaga chum leiba makoi tungi future amta udaba sigama pibam sida leihan maraga sumak lehenba habse quite kudung tiningai neba even masisida leima mi mayam matana strike to sigre aduga mori dagi chelakhiba singi sigi mi singi marakta mioi Idp'S Singi marakta Morida Lakibashing to Nico, Mado relief camp, the Tongan Malay Singida, Makoigi, Manunda, Contrahum to it, housing high river Contrahum to it, as a Sisida, Makoi, Madam Aman, Natraka Maramana, Society to Yauna, Mushikram. I don't a single Pivum Sisida, Yam Kuina, Lehen Chumde, Madua, Ikogi, Marilyn of Sing Nasu, Masida, Kogi, politics talking, did a pay in the Kali, Yam Tuna.
Right, another chief secretary Malani, Masiam Payenta, Apava, sing Laga, Yam Tuna Lucian Biba, Yam Tuna Makuibu, Hanagi Punchi Mahing, the Hingan Biba, Handilan by say, Masi quite a Maru in his time. Okay. Whether it's true or not is my concern. Other Masi, Yam integrity labor, officially, Haitani, Aduga. Transparency laina thabak tongna ba hona yi haina su tai aduga amana neutrality haitare masagi asan miran nai da haitare aduga atopa power sing da incline tawdo adugumba officer mani haina su tai adu asigumba officer sing si political party sing natraga politicians sing di kaya pamgande mahak se handaki irang manung sida da manipur ki chief secretary chile se ahum handaki sigam mari rakshur ne ada pk singa se handak sahi se ki january da ma se appoint tawni mana puri matam je kashu sangdri ada ma se parapara yamna thuna sindok pagi maram se mana paikhat laiba kogi neutral loiba thabak singsida kanagumba kharana kok chikpa yawra machine nungai taba yawra hai machine ba madunu maram orga machine bra si question chi hangning ai nga sai chu hai joi baduni ma se manipur gi maram da thokli ba irang sagi matang da munna study tawre munna khangaba mi ne ado mana masigi resettlement gi kari gi pakhalai ba plan mayam sida kanagumba kharana vested interests labor kanagumba kharana makhoina pami ba target to yodring ida mana resettlement jip tokshin gi tarapa natraga hena phaba development gi si working gi torok targadi makhoi gi interest sokpa libra bishi hangda yakte yes makari gi shin mano hayo sinema hangning is adar asigumba officer ma shin gi ba hayo si hoi lamdam sigi like theory bra phari bra khangde nong la kaduri ba goil sisu yamna aphaba hanagi magi career si adum phayena tai masu hena phaba thabak sing tawrakani haibagi thajabu dudi jukshudum lei adubu mangondagi magi mamangda manipur crisis gi matangda khang hairaba sai knowledge tawraba mi ama para block thoki ba se mashi kari gi no aduga akoina sum yem kanda it's the BJP kaktagi wane teko political party sing haitare masi sing sidi ayambana makoina haibe indaba makoi gi mayoktaga wangang masing si lehening de ba kashi adugumba amalei ado hojik se magi resettlement program si sida kadai bawo success oiba oidaba haidudi yengba tai hailungam hiroyaba ko adubu hojik ingthare e hairabanina Sagi More Gumba, Adegi, Chuzapur Gumba, Asigumba, Yamna Karakudum, Tininga over Mapam Sing, si, not of a sing, resettlement Yabam, Toyena Bay. How's it Hariba, Sigi, don't like Tabigi, say, Lamlai is Sini, Lamlai, Mr. Lamlai singing. Oh, yes, okay. Where is it? Adugi, Emily Dunasu. Current initiative lokum to isinida magi resettlement gi matang si sida sagi ami officer sing sida masagi si ngak senana ba aji sina singba singmayam je ko si hono bam to yen khali ado mayam idp sing duna ihaudu la ka da khogi hangba sakpagi bhab oina leibu sisu nuaite ado idp singna haji relief game ta matam sangna lerak pase masi gi awab sidi hariba music sina di udabanina hai uraka su haktheng na dabanina khang dabanina makoida adu yamna di feel tawdabra adu miyam gi mute amu oina adagi responsible person amu oina hariba ke nusing si lohum thui adu yam thuna hojik hariba mafam dumak di settlement si piraga hariba kanusing du ngak sen bada hojik madugi geography gi matang da di hojik rajitian yam phasana haire ko si sanga adu lere adu hariba hamsing adu ngak pa yaroi da ngak pa sungam ngam moroi da mafam ama oibra hangning is yam lain ngak pi ha haidi aduga hojik yingi di lokfam singdo lobuk singdo miyam gi lobuk singdo makoina lo usillaga
leire adu lok bol loiba ngai doira sini ai khoina haining ai deko lok bol loiraga sidi injen biar ni mayam se sango nga dong ni ka mu haira ki doira adu madu lofam sing do lau unana ba lau lok pa yana ba ngasai security personnel sing du daga kari ka tawbal leiram sala sisu hangninge bo aduna masi wangi wangak tani pakhum jidi kana na pigedoi no haib simbadi pam khakni smai thamjage han okay yam pasan thambi krai koi gi marwai koi kuki militant sing ne attack torop se koi gi maitei sing gi low lo amdai gumba go aduga low lingam dai gumba koi gi low palam dai gumba matam sini ma da so koi low lo pa matam da low shuba maun ha ma koi gi attack torop da koi lekhi tabagi pot se damak lei grabani adu itara gadi masida manu da kari hidden agenda lei bano habisizo ajobo wahang amakak su ori bani ai anish koi government lady kan da so khoi gi thabak se phajana paikhat pangam da ba duga hozik presidential lady kan marak sida so khoi gi central force Singi Maraibak ta kashu tawbangam da ba haba tare masi gi potam khasu leiba duga lady presidential lady kan sa khoi gi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯕ ꯃꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯦ ꯍꯧꯖꯤꯛ ꯄꯥꯝꯃꯛꯇꯗꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤ ꯕꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯤ ꯁꯥꯝꯈꯤꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯗ ꯑꯔꯣꯏꯕ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟꯠ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯥꯛꯀꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯍꯦꯟꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 21ꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟꯁꯦ ꯐꯝꯒꯗꯧꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ IDP Singi Maraibak se Kadomdano ave pochi da koi conclusion point oza thabiu maswai sitani khoina IDP Singi Maraibak aina hairak po swai sitani manipur ge responsible of wigeda official sings masi aina sai haijagi point toin sille regadi amana paket kina khalambado afabane na mo lani mana muk maji study to lerani sagi sidalai ri kari noise study se to lai kanda patam muk sangane hoi tagadi hanagi khogi December bhaugi target 3 phases to adu kamai tok tage sima aduga chief secretary madi to khro handaki manipur gi irang sida Ajay Kumar Balabu kai tongonggi yes union home secretary oira minatro Kashmir ki issue da yam active part logiba Kashmir da solve tomnaba honagiba da achaw part loba mini am singtha lagiba nupani Manipur ki governor ka kai tawge hoje city politics ne Iran ki chu politics ne be everything is ngachagi politics to leirabani na chief secretary gomba macha amududi mana kai noma tawjage haridi oi en matam bole khoin tawdu si yodri na do tawsi lei kaino nang salo siraba haining is yam maroi PR matam sida chief secretary gi mathausi yam maru ne ba each and every sidalari magi section khudimagi officers ji magi fingertips ta leibo chamar maloi khangdui ne adun moi kai tawrige si each and every DC sing sina tawdui thabok sing ji mongoda loino report yobdui ni aduga sik kari tobu yage haije lepakadui ni under the advice of the governor pakhalakadui ni aduda ngasagi loi tokhrkanda governor kai tawrge sina magi kai sindri no sini yes Hajuk Pawagi, Lady Manipur, Iran si Tokra Matung Sida, Yam the Santi Hanjelo, Hanjalo, IDP Singi Maraibak Hanjage, Hapakanda, Sida, Governor Kato later. See, Governor Sino Hajageva, Pazana Tado Toholadi, Yam active with the Bunupane. Ado, she Manipuri Orakanda, Kantong to Shikarino. Aduradi, see Manunda Kaino Karlade have city. Kumbiam, Lord Ura Mactani, Hardy Hon Hydro Labane. Aduradi Kari Haini, city Tonganba, interest some younger, Toguma Leva, Tabukuto city. Sonda, some Sandu Makikanagana Ujibile. Masi ying there. As a second Mayam see in Canada, Penta Buki Penta Mactani, Masi Haini. Nina Kara Parani, Praibo Man, I should be laddie. Higher Tokranedo. Aduga Marung Sista Lady but Piram City Mashi Miamna Hangwale Haitari Aduna Mashi Yam Laiba Tibam Kane, as you already film say Aduna IDP Sing say Yamna Tamu Shingna
तौसिन्नब नतब सोमदा वीडियो की कैमरा ममांगना थोगा कईगुम खरा मतेंग पांगबदु नतब यामना थमोई सेंगना मतेंग पांगबा मखोइबु सागी हिंगनब होनबसिदा खजितंग ओरसु अंगम अंगम मतेंग पांगबा IDP सिंगदा पांगबा हाइसे याम मथौ तारियबा सागी हंजिनद्रिंगै मरकसिदि अदो सिगी aina phangba data amagi matuina Journal of Family Medicine and Primary Care aina sigi kenusina magi survey report amada relief camp ta lady sing sigi sada humpu nipandi post traumatic stress disorder le aduga 24% amana moderate anxiety disorder le aduga 15% amana severe disorder le and asigama pibam sida makoi se matam sangna relief camp singda chaboi chadabo ya somda piba kitang pirakpa hawai jengwai khara du charaga chum leiba makoi gi tungi future amta udaba sigama pibam sida leihan maraga sumak lehan ba habse kwai de kudong thiningai ne ba even masi sida leirma mi mayam mathan strike tong sigre aduga mori dagi chelakhi ba singi sigi mi singi marakta mioi IDP singi marakta mori dagi lakhi ba singduni ko madu relief camp da tonga tongan ba leire sing sida makhoi gi manungda mioi kuntra hum doidi housing hairiba kuntra hum doi pange ado si sida makhoi maram aman natraga maram amana suicide to yauna moi sigrabane ado asiguma pibam si sida yam kuina lehen bu chumde adma duga ai khoi gi mari lein ba sing nasu masida khoi gi politics toxin didaba phayena khalli ado yam thuna wai anoba chief secretary malani masu yam phayen tai afaba sing laga yam thuna lotion biba yam thuna makhoibu hanagi punchi mahing da hingan biba hanjilan ba haibase masi khwaidagi maru oibani na sai thamse okay uzao magne am whether it's true or not is my concern ada mase yam integrity leiba officer ni haitare aduga transparency leina thabak tongno ba honai haina su tai aduga amana neutrality haitare masagi asan miran nai da haitare aduga atopa power singda incline tawdo adugumba officer mani haina su tai adu asigumba officer sing si political party sing natraga the politicians sing di kaya pamgande mahak se handaki irang manung sida da manipur ki chief secretary chile se ahum handaki sig mari raksurabni ada PK Singa se handak sahi se ki January da ma se appoint tawni mana puri ba matam se ka shu sangdri ada ma se para yamna thuna sindok pagi maram se mana paikhat laiba koigi neutral loiba thabak singsida kanagumba kharana kok chikpa yawra machine nungai taba yawra hai machine ba maduna maram orga machine bra si question chi hangning ne ai nga sai chu hai ju bodni ma se manipur gi maram da thokli ba irang sagi matang da munna study tawre munna khangaba mi ne ado mana masigi resettlement gi kari gi pakhalai ba plan mayam si sida kanagumba kharana vested interests leba kanagumba kharana makhoina pami ba target to yodringai da mana resettlement je toxin gi tarapa natraga hena phaba development gi su working ji torok targadi makhoi gi interest sokba lebra bisi hangde yakte yes makali gi sin mano ayo sinema hangningi se adar asigumba officer ma singi ba habisi hoi lamdam sigi like theory phari khangde nongno lakaduri ba goel sisu yamna aphaba hanagi magi career si adum phayena tai masu hena phaba thabak sing tawrakani haibagi thajabu dudi juksudum lei adubu mangondagi magi mamangda manipur crisis gi matangda khang hairaba sagi knowledge tawraba mi ama para lokthokhi ba se masi kari gi no aduga akoina sum yem kanda it's the BJP kaktagi wanete ko political party sing haitare masi sing sidi ayambana makoina haibe indaba makoigi mayokta ko wangang masing si lehening de ba kasu adugumba amalai ado hojik se magi resettlement program si sida kadai bawo success oiba oidoba haidudi yengba tai haibangam giroyeba ko adugo hojik ingthare e hairabanina
sagi more gumba adagi Chujangpur gumba asigumba yamna kharap kudung tiningai oba mafam sing si nataba sing si resettlement yabam toyena pai hausi hari ba sigi dolai thabi gi si lamlai sini lamlai gi koi mister lamlai singi kundra kumchung ra oh yes okay whereson ada adugi MLA dunasu kar initiative logum toyi sini da magi resettlement gi matang si sida sagi army officer sing sida sagi si ngak senana ba aji sina chingba singmayam je ko si hono bam toyena khalli ado mayam IDP sing duna ihaudu la ka da khoi hangba sakpagi bhab oina leibu sisu nuaite adu IDP singna haji relief camp ta matam sangna lerak pase masi gi awab sidi hariba music sina di udabanina urakasu hakthengna dabanina khangdabanina makoida adu yamna di feel tawdabra adu miyam gi mute amu oina adagi responsible person amu oina hariba kenu singsi lokhom thui adu yam thuna hauzik hariba mafam dumak di settlement si piraga hariba kenu singdu du ngak sen bada hauzik adis madugi geography gi matang dadi hauzik rajitian yam pasana haire ko shi sanga adu lere adu hariba mafam sing adu ngak pa yaroi da ngak pa sungam ngam moroi da mafam ama oi bravo hangning is yam lain ngak piya but haidi aduga hauzik yingi di lokpham singdo lobuk singdo miyam gi lobuk singdo mkoina lo usillaga leire adu lokbo loibam ngai doira sini ai khoina haning ai deko lokbo loiraga sidi injan biya ne mayam se sango nga ado mi ka mu haira ki doira adu madu lokpham singdo lo unana ba lo lokpo yanana ba ngasai security personnel singdu daga kari ka tawbal leiram zala siju hangninge bo aduna masi wangi wangak tani pakhum jidi kanana pigidorino haiba simbadi bam khangni smai thamjage han okay yam phasan thambi krai koi gi marwaina koi kuki militant sing ne attack torop se koi gi maitei sing gi low amdai gumba go aduga low lingam dai gumba koi gi low palam dai gumba matam sini ma da so koi low lokpa matam da low shuba maun ha ma koi gi attack torop da koi lekhitabagi pot se damak leigrabani adu itaragadi masida manuda kari hidden agenda leibano habesizo achobo wahang amakang su oribani ai ani